ꯍꯧꯖꯤꯛꯁꯦ ꯗꯤꯋꯥꯂꯤꯒꯤ ꯀꯣꯏꯕ ꯆꯠꯂꯤ ꯃꯩ ꯌꯦꯡꯕ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯛꯀꯦꯀꯣ ꯔꯒꯥꯎ ꯊꯥꯅꯩꯕ ꯌꯥꯝ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯏꯁꯄꯣꯠꯁꯦ 3-4 ꯆꯠꯀꯦꯕ ꯍꯥꯏꯗꯤ ꯃꯩ ꯌꯥꯝꯅ ꯊꯥꯟꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯃꯩ ꯌꯥꯝ ꯉꯥꯟꯕ ꯃꯐꯝ ꯐꯖꯒꯗꯧꯕ ꯃꯐꯝꯗꯣ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯅꯤꯡꯗꯅ ꯇꯧꯔꯛꯄꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯃꯐꯝꯗꯨ ꯌꯧꯔꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦꯀꯣ ꯋꯥꯔꯤ ꯀꯣꯏ ꯆꯠꯄꯒꯤ ꯅꯝꯕꯣꯜ ꯌꯧꯔꯦ ꯅꯝꯕꯣꯜ ꯑꯍꯥꯡꯕꯗꯩ ꯍꯥꯡꯉꯒ ꯍꯥꯡꯉꯦꯅꯦ ꯐꯖꯅ ꯐꯖꯅ ꯍꯥꯡꯉꯦꯅꯦ ꯍꯥꯡꯕ ꯃꯥꯜꯂꯦ ꯄꯨꯡ ꯑꯃ ꯃꯤꯁꯤꯗꯤ ꯎꯗ꯭ꯔꯤꯁꯤ ꯔꯒꯥꯎ ꯌꯧꯁꯤꯗ ꯇꯧꯔꯤ ꯔꯒꯥꯎ ꯃꯌꯥꯝꯁꯨ ꯇꯧꯔꯤ ꯃꯤ ꯈꯨꯆꯤꯟ ꯚꯥꯏ ꯁꯤꯡꯖꯃꯩ ꯊꯣꯡꯉꯝ ꯀꯥꯏ ꯆꯧꯁꯦ ꯆꯠꯇꯣꯏꯅꯤ ꯀꯩꯅꯣ ꯂꯣꯏ ꯆꯠꯇꯣꯏꯅꯤ ꯃꯩ ꯊꯥꯟ ꯌꯦꯡ ꯆꯠꯇꯣꯏꯅꯤ ꯒꯨꯝ ꯁꯨꯝꯒꯤ ꯃꯤ ꯑꯗꯨꯝ ꯂꯥꯡꯉ ꯕ꯭ꯂꯦꯛ ꯇꯦꯔꯦꯁ ꯍꯥꯏꯕ ꯕ꯭ꯂꯦꯛ ꯇꯦꯔꯦꯁꯀꯤ ꯉꯁꯤ ꯗꯤꯋꯥꯂꯤꯒꯤ ꯃꯩ ꯁꯤꯅ ꯃꯍꯤꯟꯗ꯭ꯔ ꯕꯖꯥꯖꯀꯤꯗꯤ ꯑꯗꯨꯝ ꯉꯥꯟꯗ꯭ꯔꯦ ꯏꯁꯀꯣꯟ ꯅꯨꯡ ꯅꯠꯇꯦ ꯏꯁꯀꯣꯟ ꯏꯁꯀꯣꯟ ꯃꯩ ꯌꯥꯝ ꯃꯝꯃꯤꯕꯣ ꯃꯩ ꯌꯥꯝ ꯃꯝꯃꯤꯕꯣ ꯉꯁꯤꯗꯤ ꯃꯩꯒꯁꯦ ꯈꯔ ꯐꯖꯅ ꯊꯥꯜꯂꯝꯗꯧꯕ ꯃꯥꯜꯂꯦ ऑफिस का फजनी सी वहाँ काफ लो ꯑꯩ ꯑꯍꯥꯟꯕꯅꯦꯁꯦ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯅꯦ ꯆꯪꯉꯛꯏꯁꯦ ꯁꯨꯛꯆꯪ ꯆꯪꯗꯦ ꯏꯁꯀꯣꯟꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯌꯧꯔꯦ ꯀ꯭ꯋꯥꯀꯩꯊꯦꯜ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟ ꯐꯥꯎꯖꯜꯂ ꯆꯠꯈ꯭ꯔꯁꯤ
ขายเลยขายโอ้ยเลยผมล่าอยู่ที่ในหลายได้ วิวบงล่าเนี่ยแบบมันจะลักกระตุ้นนั่นคือทวารไลน์ตาเรื่องมิวสิกใช่เนี่ยใช่แต่ก็สิ่งที่ผมจะให้แนะนำมันมันจะมีมากอะไรอย่างนี้ได้หลังคัดเที่ยวงั้นก็เลยเยอะเลยยุ่งกันเลยขนาดนั้นงอPane, non può provare in tanto. Causa. Diwali ni kaya no si. once more right Qua thì một hay. Wow. Happy Diwali.